Numit sama kuntrama pa ni Surabaya UNC gi economic blockade ngasi ahing nongyay dagi handokre. We hangkalian bu protem speaker oina amadi miyam gi mihusing bu MLA oina wasak lokre. Amadi Council loba class 12 ki parikya punna mahiroi lising puntaruk chamri nifuna saruk yaduna hayeng dagi hauragade. Karumjere ISTV Pauming Tabirba Simutaram Nokchere Hauzima Pungiba Pau Anova District Taret Semagi Mayokta Mamang Sahigi November Gitang Amadagi UNC na Manipur gi National Highway Anida Tatarakiba Economic Blockade Ngasi Nungay Dagi Handokre Ngasi Senapati District Headquarter Laiba DRDA gi Hall Tatarakiba Nakal Ahungi Wari Sanabada Warushinasi Purakibane Yanakiba Sigi Matungina Manipur government na phajinduna thamliba UNC gi leader sing thadok pagal loinana economic blockade ka mari lainana UNC amasu mahiroi luchingba singi mathakta thamlamba case sing thupsinba amasu tha amagi manungda mathangi wari political gi thakta sanaba hainasu yanake UNC gi general secretary S Milanna Manipur gi anauba government amasung center gi government na naga gi sentiment sakhangduna lokalag liba khongthang asi ikai khumnaba oina blockade ki khongjang asi handopani haike. The government of Manipur accommodate our sentiment, our opinion, and also the government of India also accommodate the sentiment of the Naga people, for which we have agreed upon into. So, was there any sort of demand of rolling back of the southern district because it has been the core issue of yours? That matter will come in. Everything will be redressed, and it will be at the political level. We are on the right track, and so if we are on the right track, it may be slow, but we will hit the target. India government ki mahut sinduna Ministry of Home Affairs ki Joint Secretary Northeast in charge Satyendra Gargna khwaidagi sangba record thamlaba economic blockade ase yanaba purtuna ngasi ing nongyai dagi handokadoriba asina miyamgi awaba koklagane makhatana wari sanaduna warushin soidana puraklagani haike. We had agreements, like they had a point of view regarding creation of new districts. They had a point of view, like there was a mention, there is a fact that there have been 4 memorandum of understanding earlier. So this was not adhered to earlier. So now, like with the new government in place in Manipur, like all these grievances which made UNC to go in for economic blockade will be addressed. Additional Chief Secretary Dr. J. Suresh Babu Nasu Yanaramdaba Singh Paminaduna Yanaba Purapasi Afaba Kongthang Amani Haike. The talks are very successful, went very meaningfully, very specifics are discussed. See, the grievance of the UNC that the 4 MOAs which were signed in the past were not respected by the state government, and also the districts are created in violation of what has been signed earlier. Now, the fact is that these agreements, 4 of these agreements are also on record. It's not a verbal agreement, it is a written agreement. So government also cannot deny that these agreements are there. We have said, we acknowledge that these 4 agreements are there. In the agreement there was a clause that they will be consulted. Perhaps the districts were created without consulting them, that is the main grievance. Now, as far as the new districts which are created are concerned, they have specific issues to be discussed, which they will come to discuss in the next round of meeting, in which the government from our side we have agreed to discuss all the issues with all the stakeholders. It is not necessarily one. There are other people also who are interested in that. So everybody needs to be consulted, and we will initiate the dialogue with all the people.
And in response, the UNC has agreed to suspend the economic blockade from midnight of today. And we will also be releasing the arrested leaders and also try to see that the cases against them are also solved. Amaromda UNC ga yanaduna economic blockade handokhiba ase Prime Minister Narendra Modi na Manipur gi miyamda phongdoklamba wafam ngakna chatpani masigi damak nungaiba poi blockade handok hanaba honabada saruk yakhiba luchingba sing amadi blockade na chaithing pibada awaba khangkhiba Manipur gi miyambu Chief Minister N Birena thagat phongdokre ngasi classic hotel da pangthokiba pawgi mifam amada mahakna wafam asi phongdokhibani Paugi Mifamadu Deputy Chief Minister Y. Joy Kumar, NPP gi Legislature Wing Leader L. Jayant Kumar, Minister T.S. Bishwajit, MLA Nemsa Kipgen, NPF ki Luchingba Singh Amadi Kuki Luchingba Kharasu Sarukya K. Amadi Manipur gi Miyambo Thagat Pa Phongdok Pag Loinana, N. Birena Makhatana Phongdok Kibada, Government Asi Ngasi Wasak Paga, Ikuidana Economic Blockade, Loktok Pangamba Asi, Nungai Poi. State asida kundariba purup khudingmaki interest soktaba amadi tung koina nungsi sanaba puruknaba thabak paikani government asigi aniswa mission asi Churasanpur da miyoi nipan poloidana leiriba asi lushinbani masigi damak filler thaduna wari sanaba hore atuba matamda warishin purakani thajai Sports University atuba matamda saba hongnaba thabak lokalagani saringai manungda Kumal Lampak Sports Complex da thabak hawanaba Center ki mari lainaba singda haijaragani miyamna khawrangna ngainariba jiri lambi afaba lambi ohenaba thabak lokhatpa haibasi sarkar sigi atopa wasakni masigi damak lambi asida lambi sembagi thabak chathariba BRO yauna working agency pumnamak yawba mifam ama tha sigi kunithoida pangthoknaba khanba leikre mathau tarabadi Council of Minister yauna lambi asi haktengna chattuna yengsingani Sarkar asina paikalakpa thabak thoram singda asoiba aranba yaurabasu miyamna afaba poktak piduna lamjing biu haike Prime Minister Narendra Modi jina hairamba BJP da sarkar pahan biu BJP amadi magi team na sarkar pairakpa matamda sathariba economic blockade se within 48 hours hantu halakanda praja miyamda adugumba awaba lehloi hairamba wadu ngaknanaba ngasi gi sarkar sina kan honajabani adu layok fabadagi ngasimak MLA wasakpa hek numisigi within 24 hours ta officially khoi ngasi dagi MLA wajurisa adu masigi 24 hours ki manungda ekhoina request ogjabadagi United Naga Council gi silnaw sing adu laibiri ba Manipur gi praja miyam na tabidana economic blockade si khoi suspend tore aduga masigi demakta United Naga Council gi members sing Naga silnaw sing Kuki silnaw sing adi Maitai silnaw sing aduga Muslim silnaw sing Manipur da leiriba laiminai ba jati punamak aikoi appreciate tawjari loinana makhata na aikoi leiriba punamak se karamai toroga wari sanaraga leiriba silnaw sing gi Kuki interest Ladiba is now my tasting interest, Ladiba is now my pangling interest, Amadi Adina Taba, Ladiba Zati Punamoxi interest, soaked another. Karai cry the Karita, we have a dog, two matamda Tigatuna, what is Hanadana? Yam the Tungo in a set peaba. Isili now in a himiner, Amato in a peaba, Himinava, Lambi the Quisatagani, or Sanpurda, Sahi and a later about the Mamarabak Tiraba. Mioi Nipangi inner line permit ki matang da lai gitrabasing sigi conclusion man pora kanda hariba mioi Nipan se thawa yaw mioi Nipan se hongna bigi matungina aikoi leiron channa adugumba victim gi imung sing adugumba JSC da aikoi ngasi press me sigi khudang da koi appeal tokjari akoi karino khuding mak thaba khudima wari sanarga yanaba porkadabani aduna aikoi mi filler thaba hogre ngarang na handagi akoi Churasanpur gi filler thaba hogre ona Churasanpur gi si masimasu yam thuna khoi next mission oina khoi changani aduga Churasanpur gi heng mathang da siga iroina na akoi tari kunithoi da laiba tari kunithoi sida koi jiri lambi da hujik mamang sahi tara manga dum jiri lambi harga semdana lakpodo madugi jiri lambi du da madugi semga da agency sing koi tari kunithoi da meeting kaugre adagi Delhi dagi moi national highway
development committee kanogi agency dugi NSI sebra adugi kaukre adagi BRO kaukre aduna mayam punam kaukanda tarik kuni thoi meeting ama toguni adugi meeting dugi matungda darkar leiragadi akoi council of minister yauna maku thong jiri lambi chala kanda khoi sport yenga kanda khoi athuba matamda projagi wari problem mayam se mase khoi solve tongnaba step by step hona jagani Taramatu Suba Manipur Vidhan Sabha gi Protem Speaker Oina Churachandpur Assembly Constituency dagi BJP gi mihur oina karakhiba V Hangkhalyan bu ngasi magu Protem Speaker Oina Manipur gi Governor Nazma Hetulana wasak lokre Rajbhavan da pangthokpa thoram aduda Chief Minister Nongthombam Biren BJP gi President KS Babananda BJP Manipur gi in charge MP Prahlad Singh Patel MPCC gi President TN Haukip Council of Minister Singh amadi Civil amadi Police ki official kayana saruk yakhe Amaramda Nauna Khalaba Protem Speaker na handaki Taramatu Suba Manipur Vidhan Sabha Mikhalda Mai Palaklaba Member Singh wasak lokre Manipur Legislative Assembly gi Hall da pangthokpa wasak pagi thoram aduda Thanga Kendra gi mihut Robindro amadi Ketrigau Kendra gi mihut Indrajitti nanghodabadagi Protem Speaker gi chamber da wasak lokhe Council Lauba Class 12 की परीक्षा पुन्ना महिरोई लिसिंग कुंतरुक चामरी निफुना सरुक यादुना हयेंगदगी हौरगनी परीक्षा सी टेक कायदना पांगथोकनबा सेम साबा लोइरे महिरोई सिंग माइ पाक्तुना अफबा मियोय पुथोकपा ngamba oirasanu haina Council of Higher Secondary Education Manipur gi Chairman L Mohendrona phongdorakle ngasi Council ka office da Secretary Dr M Vidyasagar yauna pangthokiba paw gi mifam amada L Mohendrona parikhya si da punna mahiroi Lising kuntaruk chamri nifu saruk yagani makoi gi manungda nupa candidate lising tarahumdoi chatruk supna ahumni aduga nupi candidate na lising tarani thoi chanipan kuntra tarikni arts science amasung commerce yauna stream ahumda pangthogadoriba parikhya sigi center marfudani thoi leigani parikhya tekta kaidana pangthoknaba amadi nataba pambai sijinnaba thingnaba council gi flying scout team humputaruk na yengsingani sahi asidagi hauna private amasung council center haiba khaidoktana Council gi miyeng makhada center khudingmak parikha thangani mamangda chanakhiba grading system gi mahutta merit list ta parikha haidokani sahi asigi oina state assembly election amadi yausang kumaina maram oiduna mausadagi tha ama nimit 10 rom parikha chonthana haurabasu mausagi matamda haidoknaba thaurang paikhatpa loire haibaga loinana pangthogadoriba parikha asida saruk yagadoriba mairoi singda yaifa paujel pikhe Satra Satri Singna All India exam punamakta appear toba amadi admission tobada kudung sadaba amata thoktanaba araiba resource punamak thadajaraga hona jagani handaki result declare tobada rank yauna haidok jagani rank yauna declare tobasina students singi marakta competitive jillama soidana hengakani haibasi council amadi shagi chena thajaba adugumba wakalona mani Aroibada amukan na nuksijarawa satra satri sing punamakna yamna chauna mai paktuna leibaki matik chaba nagarik ama oirasnu haina isorgi mafamda kuramjari Hayengdagi haugadoriba council lauba class 12 ki exam asigi yenglaga March kundagi April kunmatoi fauba Imphal East ki manung chana leiba center tarani thoida CRPC ki section chamani phumari ki makhada center tarani thoigi meter yangkhaina konba area da examination asiga mari leinada ba mi amata punbada athingba thamkre athingba si exam haugadaba minute 15 watlingai amasung loiraba matung minute 15 fawba chanagani hari hiram siga mari leinana district magistrate Imphal East 9000 Geoffrey na order ma thokre
बोर्ड न लौबा क्लास 10 की एग्जाम की अहोबा निमित्ता इंग्लिश सब्जेक्ट की हानगी सिलेबस ता वहां क्वेश्चन पेपर यंथोकपदा असोइब लेखिबा असि ऑल मणिपुर गवर्नमेंट हायर सेकेंडरी लेक्चरर्स वेल एसोसिएशन ना यानिंगदबा फोंदोक्ले मसी करीदगी ओरकलिबनो हाइबसी थिदोक्तुना मरा लेबा ऑफिशियल सिंग एक्शन लखटहनिंगी हारि यलौमी नत्रबसु मितै निंगथौना सागै पिख्रबसिंगदा चिंगनबा मियेंग लेते सागै पिदबसिंगदी सही साम हेना लेरकलबसु मितोप ओइना लौगनी हाइना देसामगी जनरल सेक्रेटरी नामेराकपम एडिशन मितैना ngase देसामना सिंधुना पांगथोखिबा मणिपुर लेजिस्लेटिव असेंबली दा मयांगी फिदा पिदबा हाइबा थिमदा पांगथोकपा मियांगी मिफमदा फोंदोक्रे सगोबल मोइरांग लेरक मचिंदा लेबा इबुदौ खपलांगबा कम्युनिटी हॉल दा पांगथोखिबा मिफम अदुदा मणिपुर यूनिवर्सिटी की प्रोफेसर डब्ल्यू नबकुमार मॉडरेटर ओइके असिस्टेंट प्रोफेसर एन सनातोंबा अमुको की एडवाइजर के टी रहमान मिलाल की प्रेसिडेंट टी एस बाबूचान हेरिकॉन की हाना की प्रेसिडेंट मुतुम चुरामनी नचिंगबा मिरिक्याना रिसोर्स पर्सन ओइना सरुक याखे एडिसन मखाताना फुंगोखिबदा मुस्लिम की लुप खरना जीरी दगी कारकपा बेंगोली मुस्लिम असाबुद्दीन की मथक्ता देसामना थमलिबा अथिंगबा अदु हंदोकनबा हाइरकलिबासी याबा गमलुइ हाइखे सामने खंजरीबदी इम्फाल मनुंगसिदसु अखोई तोंगान तोंगानबा सही चामगी मथक्ते लेरा ममांगदे लेराबा अखोई मनि इंडिजिनस नतबा मियोय मयाम अमा मसे अदुम लेय अदुना इंडिजिनस नत्रगदी हारिबा सिगुम मफम अखोई असेंबली दा मखोई फिदासे पिफम थोकते हाइबा वाफम से कोई देसांगी माइकेदगी मसे कोई थमजनिंगे अदु मसिदा तोंगान तोंगान मखलगी इंडिजिनस ओन खबा मैतै निंगथौगी अयाबा यावरगा मैतै युमनाक यावरगा मणिपुरगी युमनाक पीरगा लेखरबा अखोई मपालमदगी लाखपरगसु इंडिजिनस ओन खबा इंडिजिनस कनो दा खोइदा यावसन खबा अदुगुम मयाम अमा फुरु मयाम ले अदुगुम सिंगदा देसाम सिंगनबा मियेंग करसि लेते अदुबो इंडिजिनस ओनद्रिबा चाही चाम सुरबसु चाही ब्याम कुइन लेरे हारगसु इंडिजिनस ओनद्रिबा इंडिजिनस नेना खोइन रिकॉग्नाइज तौद्रिबा अदुगुम्बा मियोय सिंगदुदा हारिबा सिगी केरोसे पिफम थोकते हाबा देसामगी फिरेपसे अदुम मखोई हजिसु लेंगन लेजरी ऑल कसार रोड की ब्लैक टॉपिंग तौबगी थबगसी सही असिगी नोंजु था ममांगदा मपुंग फाना लुसिलगनी हाइना हाना डेप्यूटी सीएम ओइरंबा गायखंगमना फोंदोखरबसु लंबी सेमलिबा की स्टोन इंफ्रा प्राइवेट लिमिटेड ना लनाई थबक ओइना तौदुना लेबदगी नोंजु था ममांगदा लुसिनबा ngambagi फिबमदा लेट्रे प्राइवेट लिमिटेड असिगी सेंफम काइथोक पिगनु हाइना प्रजा सिंगना फोंदोरक्ले ngarang nungba बीजेपी मंडल की सेक्रेटरी पाउदेलुंग रोंगमैना लुचिंगबा कांगबु अमना रेंगपांगदगी जौजांग टेक फावबगी लंबी की फिबम यंगसिनखे की स्टोन प्राइवेट लिमिटेड की कांगबुना ब्लैक टॉपिंग तौबगी थबक चथबगी महुत्ता लोंगसाई खुलगी लंबी ओइना सेमदुना लेरमखे प्राइवेट लिमिटेड असिना प्रोजेक्ट की वांगमदा लनाई ओइना थबक चथबना ब्लैक टॉपिंग तौबगी थबक थिंथले हाइखे नुंगबा बीजेपी मंडल की सेक्रेटरी पाउदेलुंग रोंगमैना मखाताना फुंगदोखिबदा मरी लेदबसिंगना अथुबा मतमदा मियेंग चंगबियु हाइखे सही तरेत खुंताकपदा अवाना फारगा पुखिबदगी म्यांमार की मफम कयादा मचोय मचोय खुंदाहनखिबा मणिपुरी कयाबु तासिन खोमजिन बिरंबा मैतै सिंगनबी थक्सी खासी नाट की मसक कयाबु मुतनबा होनरंबा म्यांमार की मैतै बामोन खुंजाउदगी कक्चिंग ताबम सुंदर गोपाल शर्मा लेखिदबदा अमुकोना अवाब फोंदोखरे मांगना लेखिदबासी मणिपुर अमदी म्यांमार की तनतना मालेंगी मफम कयादा खुंदारिबा मणिपुरी पुमनमकी अचौब मांगजब अमने मांगना तौरंबा थबक कया मेंसिनबा ngamlaroi हाइरे सुंदर गोपाल ने लेखिदबदा मैते काउंसिल मोरे ऑल कम्युनिटी डेवलपमेंट ऑर्गेनाइजेशन मोरे नुपी खुनाई चाखत लमजिंग लुप अमसुंग खा नोंपोक अपुनबा नुपी लुप मोरे नसु अवाब फोंदोरक्ले हौजिक अतेन ब्रेम तलौजरे The new Jigsaw 2017 series beats your heartbeat. Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Swiss rolls with exotic fillings from Winkies, the cake specialist. Do you want to run this country? Become an ICE officer. Join Ujjwal ICE Academy for foundation course. Ujjwal ICE Academy
formed under the guidance of star police officer and to make them realize their dreams and to run the country. The facility for providing their expert guidance from the best instructors from Delhi. To an Ujjwala Academy for Foundation course. Break matung me mutaram nokchade. Sandrakirti Maharaj na Manipur da pandu matamda maru oiba thodang lokhiba phamnai ba Nepra Menjor na lekhidabagi Samayangkai suba ningsing thoram ngase Sagolbar Nepra Menjor Community Hall da pangthokre. Ngasi ki thoram adu da IMC gi Mayor Sunil Singh, Senior Citizen Arambam Lokendra amadi Nepra Menjor Pukri Mapal Youth Development Association gi President N Manina maru oiba mirsing oina sarugya ke. Voluntary Donors Group na Sinduna Tha ahum gi oina pangthokpa EP bagi thoram ngasi su RIMS ki Blood Bank ta pangthokre. Mio yangkhairom na idan tawnake. Luki Secretary E Lokendra na igi darkar oirakku matamda kharadang oirabasu mensinba ngamnanaba asigumba EP bagi kem asi pangthokpani haike. World Oral Health Day thoramga mari leinana layekpa sangdamna bagi thoram ama kanglup ani thokna Penimski Conference Hall da pangthokre. Mairoi yangkai henbana saruk yaduna pangthokhiba layekpa sangdamnaba adu Class 1 dagi 4 phawbagi oina Oral Health and Your Health amadi Class 5 tagi 8 phawbagi oina Live Mouth Smart haiba thimda category athokna khaidokuna athoi hentana ke. Indian Dental Association Manipur State Branch ki Secretary KS Ibochawana Malem gi oina World Oral Health Day pangthokna bagum Manipur da su pangthokpani haike. Civic Action Program gi makhada Humpumapan Suba Battalion CRPF na Imphal East District ki Porompat Kongpal da nauna saba market set ama miyam da kusina kre. Eastern Youth Constructive Association Kongpal ka kusanaduna pangthokpa thoram aduda 69 Battalion CRPF ki Commandant Uzalna miyam gi damakta yenglaga market set asi sabani haike. Eastern Youth Constructive Association Kongpal ki President na CRPF na asigumba thabak ama paikalakpagi damak thagat pafungdurakle. All Manipur Working Journalists Union gi akhanaba General Body mifam ama ngarang pangthokuna Union gi members sing ana ayek yawrakpa matamda mateng pangnanabagi Medical Corpus Fund manage tawnabagi damak trust ama semnanaba yanakre. Trust asida paumi gi sinphamdagi potharaba sing Senior Journalist amadi Standing Committee gi mihu sing saruk yagani mifam aduna Union gi Constitution gi law kharasu semdokpada yanakre. Bisnupur District ki manung sanna thamna pokpi makha lekai dagi ningthaujam keso sanbragi loinabi Sonia bu tamthina halambada chenaba miyoi sing serak piu haina misi asigi matang da semkhiba je sina miyam gi oiba wakat khongchat amachat chatkre khongjang adu thamna pokpi Youth Workers Club nupi yaipha loop thamna pokpi da laiba self help group tara taret ki miyoi sing amadi Sonia gi imung manung su sar yaduna thamna pokpi kaifa kaithel dagi hauraga Moirang lamkhai lamlong yaurabam halaktuna kaifa kaithel da miyam gi oiba mifam amasu pangthoke. JSC member Pramodini na miyad asida chenariba musing kashum sangda thamgadabani Sonia gi lehoriba masanupa da compensation pibaga loinana maraleba sing serak pidriba phawba Sonia gi haksang lawroi haike. Miyada sida sena bane haiba nupi se hek phadriba phawba ikoi asiba haksang se lawjaroi aduna ngasi ya ikoi government se ikoi haijakre haiba ikoi gi justice se asumara ning senbiyo matam sana ning senbiyo haidana ikoi haija aduba ikoi jase asumara la se ikoi thengna phange postmortem gi report ikoi penjade aduna maram moira kanda ikoi gi joint action committee mera paibi mai bel sing club ki mayam sing makal makha kaya gi khongjang koi sangchin jagi gi People's Development Society na Manipur Urban Development Agency ki makhada nongmagi oiba Financial Literacy Camp ama Moirang Konjengom Lekai Community Hall da pangthokre. Thoramadu da Moirang Municipal Council gi Councillor Ice Romabala Kebomsa PDS ki CEO TS Biramangol susar yake. Ngarang Municipal Council gi manung da laiba Self Help Group tara taruki nupi singna camp asigi kanaba lauke. Imphal West amasung East da laiba Child Care Institutions singi angang singna yekpa lai sing utpa exhibition ama Social Welfare Department ki Deputy Director Women and Child Binobalana Julalanda laiba Children Home Conference Hall da hogdokre. Kalyan Samiti amasung Child Line anina punna kusam naduna pangthokiba thoram aduda Binobalana Swas Bharat Abhiyan campaign gi sarukama oina angang singda masigi wakhalol lehanna pandam da thorom asi pangthokpani haike.
Senglaba Kurai Ahong Pungi Mapam Kananabagi Matangda Nomagi Oiba Kananainabagi Mipam Ama Manipur Press Club to Pangtokre Awang Subum Kai Sinta Loop Maicho Ningsing Loop Amasung Lairembi Sinta Loop na Sinduna Pangtok Batoram Aduda Manipur Human Rights Commission Gi Member Oiramba R.K. Rajendra Maicho Ningsing Loop Ki President M. Tom Kuman Herikon Gi President L. Ratan Kumar Lairembi Sinta Loop Ki President N. Minasu Sarukyake Lahamlen asi Loop Kuding Makna Kusam Naraga Kanminanaba Haina Warip Loke ISTV Network ki Control Room Upgrade Tawgadaba Maramna Ngasi Nongyay Pung Tarani Thuidagi Pung Anirom Network Asida Sandok Liba Thoram Sing Mutkani Masigi Damak Mangzongana ISTV Yengbiri Ba Kuding Makta Kangale Hauzi Amukana Tenobem Talokjare bread from Nikla Bakery. Wangkhai Ningthem Pukri Mapal Dalaiba Career Nurture Center da Lakliba April ki tang tara dagi Class 9 amadi 10 CBSE Science and Maths amasung Class 11 amadi 12 CBSE amadi Kosem animaki Foundation Course hawzaragani. Pain Relief Ointment, Hong Nava, Oak Sikpa, Tang Sikpa, Puna Singada, Sinava Yarba, Lipsa, Puna Putuk Saba, Oza. Iridio Coaching Institute. Admission open for 5 months CBSE Foundation course for classes 9, 10 and 12. Date of commencement 6 April 2017. Timing 4:45 to 7:30 p.m. For details, please contact Office of the Iridio Coaching Institute, Sampa Tutum Lekai behind Bergio Hotel, contact number 8131025634. Breaking Matung Mem Amukan Taram Nokchere. Sagorban Kendragi MLA R.K. Imona, Mahaki Walker Singh Thadok Laga, BJP Gi Walker Singh, Pure Amadi Lan Pulista, FIR Panduna Pananaba, Hona Hale Haina, Sagorban BJP Mandal na Pondok Liba Wafamasi, Yumpam Yaudabani Hari. Ngasi Manipur Press Club ta Pangthokpa Pau Gimi Pam Amada and Dilip na Thokiba Thodok Aduga, Rasntiga Karigumba Hidam Amata Damari Lena De. Mataw Karam na Sagorban BJP Mandal na Numit Adugi Thodok, Rasntiga Mari Lena Halibano. Congress ki Walker Singh da Purkiba Amadi Atiba Wahi Wata Sinar Kiba Myoy Singh Adu Mandal gi Myoy Ngaktar Hanke. Isi nama aku jam mobil Sorojini da Siri Marang Sida aku hai bagai musim Sida politik lupa mari mata ni nanti masih da Siri Marang se Sagorban Mantan sih mata da aku di legal tahu pami masih da thoi betul sih Sagorban Mantan da thoi berah sih masih lagi wang ni. Umang lai harau bagi matang da no magi oiba miyam ga wakal tamina ba mifam ama sangangai da leiba lining thau kubomba laifam len da pangthukre lining thau kubomba thogal lupna ukal galoina na sinba thoram aduda education SK director oiramba A Samungo ukal gi secretary jilangamba lai luki convener M Maniton thogal luki secretary Birasingasu sarugyake Laikidraba Padma Kumar gi Nipalak Suba Kumon ga mari leinana Numit Humni Sathagadaba Saideng Saidinaba Amadi Padma Kuramba Wari Lirik Singdagi Loktokuna Sanaba Drama Amasung Kananai Thoram Samusang Ukudalaiba Chorus Repertory Theatre gi Play House the Hokre Ahobonumita Professor I.S. Kangjamna Thoromapu Oiduna Saideng Saidinabagi Thoram Pangtoke Paradise Theatre Wangkaina Padma Kumar na Iramba Japan Land Drama Oina Putoktuna Utke NPP की legislature party की लुचिंग ओइना MLA L Jenta Kumar Khankre हिरम सिगामरी लेना state president Thangmilen Kipgena assembly की pro tem speaker da Cherol Amathaduna Khankre BJP NPP NPF LJP AITC amasung independent mirep amagi ahan ba joint legislative party की मिफम ama hotel classic da ngasi pangthokre Chief Minister N. Birena Cherlogduna Pangthokiba Mifam Adda National General Secretary Ram Madhav, Assam ki Finance Minister Himanta Biswas Sarmasu Sarukyake. Mifam Aduna Konthozam Kendragi MLA Dr. S. Ranjan Amasung
Pungyar Kendra gi NPF ki Miref ki Leisho bu convener amasung ko convener oina hapnaba warip lokre. Hauzik amla dagi thabaki pau lowirase. थबकी पाउ लौबिरसी इंडियन कोस्ट गार्ड की जनरल ड्यूटी नेवी लौगदौरी मसागी चही 19 की 19 फाउगी मनुंग लेबा क्लास 12 पास होबा महिरोई सिंगना लागलिबा मार्च की तांग 19 फाउगी मनुंग दरखास्त थारप यागनी हाइरी न्यू इंडिया एश्योरेंस कंपनी लिमिटेड की असिस्टेंट की फर्म चमापन मरी लौगदौरी मसागी चही 13 तगी 19 फाउगी मनुंग लेबा ग्रेजुएट पास तौरबा महिरोई सिंगना मार्च की तांग 19 फाउ मनुंग दरखास्त थारप यागनी हाइरी BSNL की जूनियर टेलीकॉम ऑफिसर ननी चौंगा तरा लौगदौरी मसागी चही 19 दगी 19 फाउगी मनुंग लेबा इंजीनियरिंग ग्रेजुएट तौरबा सिंगना अप्रैल की तांग 3 फाउगी मनुंग दरखास्त थारप यागनी हाइरी मथक की पाउसिंग असिगी अकुप मरोल बाबूपरादा लेबा जॉब सेंटर दगी खंबीबा यागनी अमरा ताकेल इंडस्ट्रियल स्टेट लेबा लोकताक इंडस्ट्रीज की नुपा मदी नुपी पुन्ना वर्कर 15 मदी दनी लौगनी हाइरी थवायाउबे सिंगना मसा मसा की बायोडाटा गलोना लागलिबा तांग 19 फाउगी मुंदा ताकेल इंडस्ट्रियल स्टेट लेबा लोकताक इंडस्ट्रीज ता दरखास्त थारप यागनी हाइरी थबकी पाउ मतांग असे लोइजरे मखा ताबा पाउ अमुक लौबिरासे Thagachari amla makha taba pauda Ye school Kendra independent mirep oikiba and Helen Rona mahaki damak thabak tawkiba miyoi singi mifam ama Palace compound leba masagi mayum da pangthokre mahakpu bot masing lising taruk hena phangan khibagi damak praja singbu ikai khumna botke miyamgi thabak hanba leitana tawgani haike Din Dayal Upadhyay Center for Kauksalgi Learning cum Earning Scheme gi makhada food outlet ama Danamanjuri Community College da hangdokre Thoramaduda UGC North Eastern Region Guwahati ki Joint Secretary Dr. M.D. Arif, JAM College of Science ke Principal Dr. P. Ranbir, Kaushal Kendra ki Director Dr. Rahejuddin Sheikh, Manipur University ki Professor N. Raj Mohan, Babina Diagnostic ki Managing Director Dr. T.H.W. Sarugyak. Phayeng apunba nupi lup amadi Laiden Kabi, Jinglei Magi, Mihu Singh Yauna ngasi ayuk, Phayeng mamang lekay da akak na bapaw amadagi drive sa tabada number 4 chaba yon ba miyoy marifare. Pagal ba miyoy sing lamsang pulis na sinakre. Pagal ba miyoy sing phayeng miyamgi ayaba yawdana thadok biganu hayre. Hauzik sana magpaw lobida sing. Ngasigi sanabagi pauda football FC Kha Sanjenbamna FC Kyam Gaibu Maitiba Piduna Taranitoi Suba State Level 7 aside Village Open Football Tournament ki champion oikre ngasi sanakiba aroiba match ta FC Kha Sanjenbamna FC Kyam Gaibu goal mari amada Maitiba piki tournament asigi best player gi mana FC Kha Sanjenbamgi L Johnson highest scorer na FC Kyam Gaigi A Pradeep Kumar Best Discipline Team na SCY Yumnam Kuno amadi Best Post na BMSC Tobungkoki TS Nore Natake. Kang masana da nupi sing hena saruk yan bagal loinana masana asibu hena yokat na papandam da ima lemarel kangkut kangla sangom sangna kang exhibition ama kangla sangom sangda sana kre. Imphal gi nongpok mai kay da kang masana gi iho ama sagat na bagi pandam da ima lemarel kangkut na hot na bani hairi. Singzamai Press Club na Sindhuda Manipur Chess Association gi miyeng makada Sunday khudingi leptana chathariba Open Rapid Chess Tournament ta S Sasikanta amasung oinam ningthemna point taruk phangduna taret super round loiba fawada mangjil thaduna chatli and lokena point manga dasmik manga phangduna anisuba RK Dattana point manga phangduna ahum subadat leiri Huyel Lalong Thangta Association Manipur na Sindhuna Thangta gi festival ama tha sigi kuntaruk tagina Kunipan Fawba Association asigi sangden da pangthokadore tongan ba thangta sang singi mahiroi singna festival asida saruk yaba yagani hari makha taba sanabagi paw boyaring thogjamdagi fangbigani
Kuntrani Tusuba N Hazari Amadi Dr. N Tombi State Polo Tournament Amadi Tarisuba 57 Mountain Division Polo Tournament Ki Kankatlaba Polo Team Tarana Saru Yaduna Ngasidagi Impal Gimapal Kangjibunda Manipur Horse Riding and Polo Association Sinduna Sahi Sigi Kuntarisuba Governors Cup Invitation Polo Tournament Amadi Taratruksuba Governors Cup Women Polo Tournament Hokre Governors Cup Women Polo Tournament Open. To spirit of sportsmanship, for the glory of sports and honor of athletes. Hokdopaki Thoramda Manipur Sarkar ki Chief Secretary O Nabakishore, Manipur Horse Riding and Polo Association ki President S. Budhasandra, Manipur Sarkar ki Yachts Amadi, Art and Culture ki Commissioner Ais Dilip Singh, Veterinary and Animal Husbandry Services ki Director Dr. Ais Shaubuna Thoram Mapusing Oiki. Tha asigi tang kuntaret phoba pangthokadoriba tournament asigi ngasi ahubu nimit ki sanakiba match ta Manipur Police Sports Club Team B na Singkhai Humba Polo Club Kongpan bu Panjal Taret amada maitiba pikre match asida mai pakiba Manipur Police Sports Club Team B ki Panjal Singadu T Pradeep Kumar na match ki ahanba amadi mari super sakar da Panjal ahum ai khabana match ki ahum super sakar da Panjal isan ki atopa Panjal ani aduna T Ice Kawa amadi O Suresh na ahanba am super sakar da Panjal amamam Chantuna match asi mai pakibani match asi da mai tikhiba Singkhai Hunba Polo Club Kongpan gi amatangareba Panjaladu S Bronson na match ki mari super sakar da sankibani Saturday tournament asigi hayeng ahanba match oina Impal Riding Club Lamphel amadi Manipur Police Sports Club Team C ga sanagani ani suba match ta Eastern Student Club Nongmaibung amadi Iborok Thangjing Polo Club Khongman ga sanagani Pangtholiba tournament asida saruk yariba team singi march past Manipur Sarkar ki Chief Secretary O Nabkeshore na march past ki selo de pikhi Iborok Thangjing Polo Club Khongman ga sanagani Pangtholiba tournament asida saruk yariba team singi march past Manipur Sarkar ki Chief Secretary O Nabkeshore Kesorna Mars Parsky Selo de Piki Ahanba MCA Luang Popa 2020 Trophy gi ngasi sanakiba match ta SCCC Singjamai amadi Sam Khagempali mai pakre Manipur Cricket Association sinduna Luang Sangbanggi Luang Popa Cricket Stadium da mamang thagi tang taramapalagi team kunna group mari thokna khaidukuna sathariba Ahanba MCA Luang Popa 2020 Trophy gi ngasi sanakiba Ahanba match ta SCCC Singjamai na thau thangmai banbu wicket manga da maithiba pikhibani match asida thau thangmai ban tos ngamduna Ahanba batting tobada apibo over kungi manungda over tara mapalga ball ahumda wicket loina turaga run shamakhak lauki masigi pakhumda anishuba batting tokiba SCCC Singamaina over tara nipalda wicket manga khak turaga apiba target adu yoduna match asi mai pakhibani match asida SCCC Singamai gi sanaroi Gil Christ na ball nifu matoida run nifu loduna man of the match takre Trophy asigi anishuba match ki sanakibada Sam Khagempalina Cyclone thangmai banbu run ahumda maithiba pikhi Sam Khagempalina tos ngamduna match asigi ahanba batting tokibada apibo over kunda wicket mapal turaga run samaga subna taret loki masigi pakhumda anishuba batting tokiba Cyclone thangmibana apibo over kulda wicket mapal turaga run samaga subna mari khak loduna match asi maiti khibani match asida Sam Khagempali gi sanaroi Rajesh na wicket ahum amadi run tara loduna man of the match taki Saturday trophy asigi hayeng ayuk stadium asida ahanba match oina RRCC Sorasanpur amadi UCC Uripoka Sanagani Anishuba Mesta PTRC Pasho Yamadi PSC Kuyatonga Sanagani Taramari Shuba Manipur Best Run Cricket Tournament ki ngasi sanakiba match ta YWC Langthabalna crowd khamnam lerakpu wicket marida maithiba YWC Langthabal na toss ngamduna ahanba batting topada over kumanga da wiruk turaga run samaga taramanga lokhi match asida anishuba batting tokiba crowd khamnam lerakna over kunmari ga ball amada wicket loina turaga run samaga sumna tare khak loduna match asi maiti khibani match asida YWC Langthabal gi sanaroi Roses na wicket ahum amadi ball taramatoida run taramari loduna man of the match takre hayeng ground asida KSC New Lambulen amadi Sajing Cricket Club Lilong Chajinga sanagani
ima leba kidamak aikhoi mayai kaiba nisa season akumsi atopasu season hangumsi haibagi wakhalonda ideal club sagol bal tera kaithel amadi kanglei body builder gym tera kaithel sinduna club asigi lampakta international thaki sangnare bamari sangnare bi body builder nipalda achamba khudol post sing piduna puning thawat khre thawramasida manipur msr body building association ki advisor ak ibotombi association asigi advisor l gaurmani bijoy govinda gram panchayat ki pradhan n rani ideal club sagol bal tera kaithel ki president tis mango club asigi rk dhaka sana amadi m modhu national judge international sanaroi ks pradeep su saruk yakhi thawramasida international thaki body builder nupida laimachanu thingbai jam ongbi sarita international taekwondo sanaroi gold medalist and Daina Sugar Classic ta silver medalist Pankiba L Neta Manhunt ki model physique L Golson Stanley India Championship ki gold medalist L Rishi Kanta da Sililangi basingi maiki degi asamba khudol post sing piduna puning thawat ki Thagatsari makha tawa pawda ngasi nomagi oiba inga sagi paw ngasi gi oikiba ai ngasagi pauda ICAR lampel patki pirapa paugi matung ina ngasi gi khwaligi sakiba degree celsius kunmari dasmik manga khwaidigi ingba degree celsius tara dasmik mapal nuksita yawba ising manilgi sang ayukta sada humputara nipal nukthilda sada yakai taret oiki ngasigi nong sukipagi sang ani dasmik ama millimeter ni Huzere badamaro iba amukhana limit chama kuntrama pani suraba UNC gi economic blockade ngasi ahing nongyai dagi handokre Vi Hangkalian bu Protem Speaker oina amadi miyam gi mihusingbu MLA oina wasak lokre amadi Council Loba Class 12 की परीक्षा पुनः महिरोई तिसिंग कुंतरुक चामरी निपुण सरुक यादुना हयेंग दगी हौरगने ngasi gena dia sin episode paw matang solution jare mieng tabir basing bo mukahna khurum jare